ngasi phongkiba tongan-tonganba pauchesing amadi social media dagi lakhotchaba pausingi update pijari hanbada maroiba pau Burmagi Mautau village da laiba military army gi camp ama KNU KNDO PDF na lusingba apunba lal holuf singna attack tawraga kwasinduna khara hatkibaga loinana khulai soloina Mulligan army 40 hena suhingna faraga Mautau village asi rebel sinang kudum chanchin khre hairi loinana Tau City, Myanmar amadi Thai border dagi KNU KNDO PDF apunba singna military army mayam hingna fare hairi Sel kaiba lakwa PDF ama laikidre hairi Tangdu laitaba Manipur ama oinaba pungkun mari chumna leptana Mahadumen Mahajaigia Thauram Govinda Zida pangthoklagani haina Bari Sharmana lauthokre Mamangda lairamba politicians singna tauramba soiba sing sendongnaba honabada Haudi politics tawdariba sing awaba ama oiri haina speaker di hai Setyabratana phongdokre Police personnel singi asoibana leibak asigi miyam nungai hanre Faridbad tagi farakba explosive police station manungda pokhairakpada personnel yauna miyoi mapan sikre Tangdu laitaba purakpa haibasi MLA singi khutta lai haina asangka sarna phongdokre Muhammad Bagawat na November kunda JP Nandana November kun mathoi Imphal da lakadauri Manipur da pairiba flight singi atong malhantanaba Imphal to Bangkok passenger service lehanaba additional TS na ministry da taksin kre PR lengang na lupa lak ahum khakta mag account da janghanaba hotnariba si yabang amloi hain IDP sina phongdokre Myanmar gi khulai paiba kangbu ama Manipur da sangsin kre haidiba si aran bani haina police na phongdokre Delhi da Manipur da gi miyo ema mafang khangdana mangkre Hairok Higher Secondary gi waliba principal amadi vice principal tharak tabadagi school gi gate launching kre furniture mai thakre Mayang Imphal Konumada dukan taret mai chakpada matai mana ochopan nangduna hospital da laikana kre JDU Manipur gi president KH Birena Bihar gi chief minister buthagat kre Mumbai airport ta custom gi kangbuna lupa kodi tarani thoi rongi ganja amadi sana phangkre Haudik pau sandongna pijari Myanmar gi khulai paiba kangbu ama Manipur da sanction kre hairibasi aran bani haina police na phongdokre social media da Myanmar gi khulai paiba kangbu ama Manipur da sanction kre haina video ga konana thagalibadu aran bani hairiba video adubu share tawriba stingi mathakta ain gi oiba kanba thabak lakhotpa yai haina Manipur police ki maikaidagi clarification ama issue daukre clarification du gi matung ina hairibana asigumba video sing social media da thagalakpasti miyam da akitu jungba pongnaba honabani maramaduna police ki maike de gas gumba aranba information sing circulate tawriba singi mathakta legal action lakhotpa yai haina akanba warning tawragli state asida leiriba security force sing yauna border area da deploy tawriba security force sing mikumna home sing na lei miyam gi asoi angam thoktanaba amasong shanti thamnabagi damakta Mathau taba measure sing locally state asigi district khudingmaki khudong thiningai oiba jaga singda area domination amasong search operation gi thabak leptana chathari hairi Tangdu laitaba purakpa haibasi MLA singi khutta lei haina asangka sarna phongdokre lamdam asida tangdu laitaba purakpa haibasi miyangi mihut oiriba MLA singi khutta lei Makhoi yankhai mapan na amato oina leplaga thabak tawba changi haina social activist asangka sarna phongdokre Laisem Pathau Kongba Imphal is na sinduna ngarang peace normalcy harmony amastung progress haiba hiramda pangthokba nomanggi oiba brainstorming discourse da mahang haiki lamdam asida ngasi fawada tangdu laitaba phibam ama leiba ngamdriba se MLA singna pukchel manadabagine leiriba issues tinga sina thairaga magi party gi oiba wakhalonda politics tokduna leiroidabane while kati gi editor ningombam Hemant Kumar na haiki Tungi mirol da nakai sengba Janaina ba yaudaba Manipur ama sinaramba mirol asina honaba changi development lairaba khakta da leibak ama tangdu laita hanba ngami maramaduna singa masungtam chawkhat hanaba gitangai fadaba lei Manipur asi phurup ama khakinate laiminari ba phurup pumna makkine Indiana Manipur da yengliba mideng asi hongdokpa changi haina phongdoki Security force na haukiba numit humni asigi manungda district asida lam ekar chani da tharamba popi yanthatkre Security force na leptana chatharakba anti-narcotic operation gi manungchana haukiba tang tarani thoidagi taramari fawbada Senapati district amasong Kangpokpi district ta lam acres chani da tharamba popi pami singya thatuna mahankre haukiba
ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯅꯨꯃꯥꯗ ꯗꯨꯀꯥꯟ 8 ꯃꯩ ꯆꯥꯛꯄꯗ ꯃꯇꯩ ꯃꯅꯥꯎ ꯑꯆꯣꯞꯄ ꯅꯪꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:50 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯣꯅꯨꯃꯥ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯈꯪꯍꯧꯗꯅ ꯍꯧꯔꯛꯄ ꯃꯩꯅ ꯗꯨꯀꯥꯟ 8 ꯃꯩꯅ ꯆꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯈꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:50 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯩ ꯑꯗꯨ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯍꯧꯔꯛꯇꯨꯅ ꯃꯊꯪ ꯋꯥꯏꯔꯛꯇꯨꯅ ꯑꯇꯩ ꯗꯨꯀꯥꯟ 6 ꯑꯃꯁꯨ ꯐꯅ ꯃꯩ ꯆꯥꯛꯈꯤ꯫ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯦꯝ.ꯗꯤ. ꯍꯤꯃꯥꯠ ꯈꯥꯟ, ꯆꯍꯤ 38 ꯑꯄꯣꯛꯄ, ꯑꯦꯝ.ꯗꯤ. ꯅꯥꯁꯤꯔ ꯈꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯕꯦꯗ ꯆꯍꯤ 32 ꯑꯁꯣꯛꯄ ꯅꯪꯈꯤ꯫ ꯁꯣꯛꯂꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯈꯨꯗꯛꯇ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯦꯝ.ꯗꯤ. ꯍꯤꯃꯥꯠ ꯈꯥꯟ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯒꯤ ꯔꯤꯝꯁꯇ ꯔꯤꯐꯔ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯍꯩꯔꯣꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯋꯥꯠꯂꯤꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯊꯥꯔꯛꯇꯕꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯂꯣꯟꯁꯤꯟꯈ꯭ꯔꯦ, ꯐꯔꯅꯤꯆꯔꯁꯤꯡ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯩꯔꯣꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯉꯁꯤ ꯐꯥꯎꯕ ꯊꯥꯔꯛꯇꯦ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯧꯔꯛꯇꯨꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯂꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯂꯣꯟꯁꯤꯟꯗꯨꯅ ꯒꯦꯠ ꯃꯅꯨꯡꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯔꯅꯤꯆꯔ ꯀꯌꯥꯁꯨ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯊꯥꯈꯤ꯫ ꯉꯔꯥꯡꯒꯤ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯀ꯭ꯂꯥꯁ 11ꯒꯤ ꯃꯍꯩꯔꯣꯏ ꯅꯤꯡꯊꯧꯖꯝ ꯄꯥꯏꯈꯣꯝꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯊꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯗꯤ.ꯁꯤ. ꯊꯧꯕꯥꯜꯗ ꯑꯅꯤꯔꯛ ꯆꯠꯂꯨꯕꯗ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯊꯥꯔꯛꯂꯒꯦ ꯍꯥꯏꯅ ꯊꯥꯖꯕ ꯀꯌꯥ ꯄꯤꯔꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯥꯕꯤꯔꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯑꯁꯣꯏꯕꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ, ꯐꯔꯤꯗꯕꯥꯗꯇꯒꯤ ꯐꯥꯔꯛꯄ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯄꯣꯈꯥꯏꯔꯛꯄꯗ ꯄꯔꯁꯣꯅꯦꯜ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯁꯤꯈ꯭ꯔꯦ꯫ ꯐꯔꯤꯗꯕꯥꯗꯇ ꯗꯣꯛꯇꯔꯗꯒꯤ ꯐꯥꯔꯛꯄ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯊꯝꯕ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯅꯥꯎꯒꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯛꯈꯤꯕ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 9 ꯁꯤꯔꯦ, 32ꯅ ꯑꯁꯣꯛꯄ ꯅꯪꯂꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯃꯁꯨꯡ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯄꯣꯈꯥꯏꯍꯟꯅꯕ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁ꯭ꯔꯤꯅꯒꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯅꯤꯁꯨꯕ ꯁꯤꯈꯤ꯫ ꯑꯁꯣꯛꯄ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯔꯐꯨ-12 ꯕꯦꯖ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯁꯦꯔ-ꯏ-ꯀꯥꯁꯃꯤꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯇ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯝꯃꯨ ꯑꯦꯟড ꯀꯥꯁꯃꯤꯔꯒꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯅꯥꯂꯤꯟ ꯄ꯭ꯔꯚꯥꯅ ꯍꯥꯏꯈꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃ, ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ 3, ꯀ꯭ꯔꯥꯏꯝ ꯋꯤꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜ 2 ꯑꯃꯁꯨꯡ ꯔꯦꯚꯤꯟꯌꯨ ꯑꯣꯐꯤꯁꯤꯌꯦꯜ 2 ꯌꯥꯎꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 18, ꯔꯦꯚꯤꯟꯌꯨ ꯑꯣꯐꯤꯁꯤꯌꯦꯜ 2, ꯃꯤꯆꯝ 3 ꯑꯁꯣꯛꯄ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯍꯤꯡꯕꯒꯤ ꯍꯛꯇꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯌꯨ.ꯁꯤ.ꯑꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯍꯤꯡꯕꯒꯤ ꯍꯛꯇꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔ ꯌꯨ.ꯁꯤ.ꯑꯦꯝꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯕꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯀꯦꯁꯟ ꯔꯤꯂꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯣꯏꯕꯝ ꯑꯅꯤꯜꯅ ꯈꯨꯗꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤꯕꯁꯤ ꯃꯤꯌꯥꯝꯅ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯂꯤꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯅꯤꯡꯇꯝꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯀꯔꯝꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯀꯜꯆꯔ, ꯇꯨꯔꯤꯖꯝ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯃꯤꯌꯥꯝ ꯍꯨꯞꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯕꯣꯏꯀꯣꯠ ꯇꯧꯃꯤꯟꯅꯁꯤ꯫ ꯌꯨ.ꯁꯤ.ꯑꯦꯝꯅꯁꯨ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯕꯣꯏꯀꯣꯠ ꯇꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯂꯥꯈ 3 ꯈꯛꯇꯃꯛ ꯑꯦꯀꯥꯎꯟꯇ ꯆꯪꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯥꯏ.ꯗꯤ.ꯄꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ-ꯃꯀꯩ ꯃꯥꯡ-ꯇꯥꯛꯈ꯭ꯔꯕ ꯑꯥꯏ.ꯗꯤ.ꯄꯤꯁꯤꯡꯒꯤꯗꯃꯛ ꯃꯌꯨꯝ ꯁꯥꯅꯕ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯂꯨꯄꯥ ꯂꯥꯈ 5, ꯂꯨꯄꯥ ꯂꯥꯈ 8 ꯑꯃꯁꯨꯡ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯒꯅꯤ ꯍꯥꯏꯅ ꯑꯦꯟ. ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯑꯥꯏ.ꯗꯤ.ꯄꯤꯁꯤꯡꯗ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯥꯡ-ꯇꯥꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯂꯨꯄꯥ ꯂꯥꯈ 3 ꯃꯁꯥ-ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯇ ꯆꯪꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯉꯔꯥꯡ ꯁꯇꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯥꯏ.ꯗꯤ.ꯄꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯥꯏ.ꯗꯤ.ꯄꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯥꯏ.ꯗꯤ.ꯄꯤꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯈꯣꯝꯗ꯭ꯔꯥꯝ ꯙꯔꯃꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ
ꯃꯥꯡ ꯇꯥꯈ꯭ꯔꯕ ꯌꯨꯝꯁꯤꯡꯒꯤ ꯈꯦꯟꯅꯕ ꯂꯩꯇꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯤꯑꯥꯔ ꯂꯩꯉꯥꯛ ꯑꯁꯤꯅ IDPꯁꯤꯡꯒꯤ ꯑꯦꯀꯥꯎꯟꯇ ꯂꯨꯄꯥ ꯂꯥꯈ 3 ꯈꯛꯇꯃꯛ ꯆꯪꯍꯟꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯈꯨꯜ ꯈꯔꯗꯗꯤ ꯂꯨꯄꯥ ꯂꯥꯈ 5, ꯂꯨꯄꯥ ꯂꯥꯈ 7 ꯑꯃꯁꯨꯡ ꯂꯨꯄꯥ ꯂꯥꯈ 10ꯒꯤ ꯁꯦꯟꯐꯝ ꯄꯤꯕ ꯍꯧꯗꯨꯅ ꯆꯥꯗ 40-50ꯒꯤ ꯆꯥꯡꯗ ꯌꯨꯝ ꯁꯥꯕ ꯂꯣꯏꯕ ꯌꯥꯎꯔꯦ꯫ ꯑꯗꯨꯒ ꯃꯐꯝ ꯈꯔꯗꯅ ꯂꯨꯄꯥ ꯂꯥꯈ 3 ꯈꯛꯇꯃꯛ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ? ꯏꯔꯥꯡ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ IDPꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯤꯑꯥꯔ ꯂꯩꯉꯥꯛꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ IDPꯁꯤꯡꯗ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ JDU ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ KH ꯕꯤꯔꯦꯟꯅ ꯕꯤꯍꯥꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯊꯥꯒꯠꯈ꯭ꯔꯦ꯫ ꯕꯤꯍꯥꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯗ JDUꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯕꯗ JDU ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯊꯧꯃꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯤꯔꯦꯟꯅ ꯕꯤꯍꯥꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯤꯔꯦꯟꯅ ꯅꯤꯇꯤꯁ ꯀꯨꯃꯥꯔꯗ ꯏꯕ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯀꯨꯝꯖꯥ 2020ꯗ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯨꯗꯒꯤ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯅ ꯃꯤꯔꯦꯞꯁꯤꯡꯅ ꯃꯥꯏ ꯄꯥꯛꯄꯁꯤꯡ ꯆꯥꯡ ꯑꯁꯤ ꯁꯔꯨꯛ 2 ꯍꯦꯟꯕ ꯉꯝꯂꯦ꯫ ꯃꯁꯤꯃꯛ ꯕꯤꯍꯥꯔꯒꯤ ꯃꯤꯌꯥꯝꯅ ꯍꯧꯈꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯅꯤꯇꯤꯁ ꯀꯨꯃꯥꯔꯕꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯇ ꯊꯥꯖꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈꯤꯕ ꯃꯤꯈꯜꯒꯤ ꯐꯜ ꯑꯁꯤꯅ ꯐꯖ-ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯕꯗꯒꯤ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯈꯨꯗꯝ ꯑꯃꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯕꯤꯍꯥꯔꯒꯤ ꯃꯤꯌꯥꯝꯗ ꯑꯐꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃ ꯄꯤꯕꯒ ꯂꯣꯏꯅꯅ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯅꯁꯨ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯗꯦꯜꯂꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 13ꯇ ꯗꯦꯜꯂꯤꯒꯤ ꯃꯅꯤꯔꯀꯥ ꯑꯦꯔꯤꯌꯥꯗ ꯃꯅꯤꯄꯨꯔꯗꯒꯤ ꯀꯥꯏꯈꯣ ꯗꯥꯏꯈꯣ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯥꯡꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯀꯥꯏꯈꯣ ꯗꯥꯏꯈꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯍꯥꯛꯅ ꯃꯥꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯣꯛꯇꯣꯕꯔ 18ꯇ ꯃꯌꯨꯝꯗ ꯍꯟꯅꯕ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯕꯨꯛ ꯇꯧꯔꯝꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯛꯇꯣꯕꯔ 18 ꯃꯤꯑꯣꯏ ꯑꯁꯤ ꯃꯣꯅꯤꯀꯥꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯏꯔꯣꯏ ꯂꯣꯏꯕ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 18ꯇ ꯃꯤꯑꯣꯏ ꯑꯁꯤ ꯃꯣꯅꯤꯀꯥꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯂꯩꯔꯝꯈꯤꯕꯒꯤ CCTVꯗ ꯎꯕ ꯐꯪꯉꯤ꯫ ꯃꯍꯥꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯃꯆꯥ 3 ꯂꯩꯔꯦ꯫ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯅꯕꯦꯝꯕꯔ 18ꯗ ꯗꯦꯜꯂꯤꯒꯤ ꯃꯅꯤꯔꯀꯥꯗꯒꯤ ꯄꯥꯎꯜ ꯂꯝꯀꯥꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯡꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈꯤ꯫ ꯊꯧꯗꯣꯛ ꯑꯅꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯦꯜꯂꯤ, ꯃꯥꯎ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯗꯦꯜꯂꯤ, ꯂꯝꯀꯥꯡ, ꯀꯨꯔꯆꯨꯝꯅꯥꯎ, ꯀꯨꯟꯄꯨꯟ ꯗꯦꯜꯂꯤ ꯑꯃꯁꯨꯡ NSUD ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯠꯅ ꯁꯤꯟꯗꯨꯅ ꯄꯥꯛ ꯁꯟꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯃꯗꯨꯗ ꯄꯥꯎꯜ ꯂꯝꯀꯥꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯨꯅꯤꯔꯀꯥꯒꯤ ꯖꯒꯥ ꯑꯃꯗꯒꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯥꯏꯈꯣ ꯗꯥꯏꯈꯣꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯐꯝ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯥꯏꯔꯤꯕ ꯐ꯭ꯂꯥꯏꯠꯁꯤꯡꯒꯤ ꯑꯇꯣꯡꯃꯜ ꯍꯟꯊꯅꯕ ꯏꯝꯐꯥꯜ ꯇꯨ ꯕꯦꯡꯀꯣꯛ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯂꯩꯍꯟꯅꯕ ꯑꯦꯗꯤꯁꯅꯦꯜ CS ꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒ ꯃꯄꯥꯟ ꯂꯝꯒ ꯁꯝꯅꯔꯤꯕ ꯐ꯭ꯂꯥꯏꯠ ꯁꯔꯚꯤꯁꯁꯤꯡꯒꯤ ꯑꯇꯣꯡꯃꯜ ꯀꯥ ꯍꯦꯟꯅ ꯋꯥꯡꯂꯤꯕ ꯑꯁꯤ ꯍꯟꯊꯅꯕ, ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕ ꯑꯃꯁꯨꯡ ꯏꯝꯐꯥꯜꯗꯒꯤ ꯕꯦꯡꯀꯣꯛ ꯐꯥꯎꯕ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯈꯛꯇ ꯑꯣꯏꯔꯕꯁꯨ ꯐ꯭ꯂꯥꯏꯠ ꯁꯔꯚꯤꯁ ꯂꯩꯍꯟꯅꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯨꯔꯥꯒ ꯆꯥꯄꯥꯏꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯔꯒ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯗ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯨꯔꯥꯒ ꯆꯥꯏꯄꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒ ꯁꯝꯅꯍꯜꯂꯤꯕ ꯏꯟꯗꯤꯒꯣ, ꯑꯦꯂꯥꯌꯟꯁ ꯑꯦꯌꯔ ꯑꯃꯁꯨꯡ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯐ꯭ꯂꯥꯏꯠꯀꯤ ꯑꯇꯣꯡꯃꯜꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯕꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯐ꯭ꯂꯥꯏꯠꯁꯤꯡꯒꯤ ꯑꯇꯣꯡꯃꯜ ꯃꯅꯤꯄꯨꯔꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯐ꯭ꯂꯥꯏꯠꯁꯤꯡꯒꯤ ꯑꯇꯣꯡꯃꯜ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯂꯦ꯫ ꯃꯃꯥꯡ ꯊꯥ ꯑꯣꯛꯇꯣꯕꯔ 15ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯔꯝꯕ ꯐ꯭ꯂꯥꯏꯠ ꯁꯔꯚꯤꯁꯁꯤꯡꯁꯨ ꯍꯟꯊꯈ꯭ꯔꯦ꯫ ꯃꯣꯍꯟ ꯚꯒꯋꯠ ꯅꯕꯦꯝꯕꯔ 10ꯗ, JP ꯅꯟꯗꯅ ꯅꯕꯦꯝꯕꯔ 18ꯗ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ꯫ BJPꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯗ PR ꯂꯧꯊꯣꯛꯂꯒ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯔꯛꯈ꯭ꯔꯕ ꯇꯨꯡꯗ ꯔꯥꯁꯇ꯭ꯔꯤꯌꯥ ꯁ꯭ꯋꯌꯝꯁꯦꯕꯛ ꯁꯪꯘ RSSꯀꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯃꯣꯍꯟ ꯚꯒꯋꯠ ꯊꯥ ꯑꯁꯤꯒꯤ 10ꯗ ꯑꯃꯁꯨꯡ BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ JP ꯅꯟꯗꯅ ꯅꯕꯦꯝꯕꯔ 18ꯗ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃꯁꯨꯡ ꯃꯁꯤꯒ ꯂꯣꯏꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ RSSꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯌꯦꯡꯁꯤꯜꯂꯒ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ꯫ ꯃꯁꯤꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ RSSꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫
ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯤ.ꯖꯦ.ꯄꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯩꯇꯩ, ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯗꯦꯜꯂꯤꯗ ꯀꯧꯒꯗꯧꯔꯤ꯫ ꯗꯦꯜꯂꯤꯗ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯀꯧꯔꯕ ꯇꯨꯡꯗ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯦꯞ ꯂꯧꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯅꯗꯕꯁꯤꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯣꯕꯖꯥꯔꯚꯔ ꯊꯥꯔꯛꯂꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯗꯧꯔꯤ꯫ ꯂꯨꯍꯣꯡꯕꯗ ꯇꯧꯍꯩꯗꯕ ꯇꯧꯈꯤꯕꯁꯤꯡꯒ ꯏꯌꯣꯜꯒ ꯑꯁꯣꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯏꯅꯥꯠ ꯌꯣꯛꯈꯠ ꯂꯨꯞꯇꯤꯟ ꯏꯌꯣꯜꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯄꯥꯛ ꯁꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯇꯧꯍꯩꯗꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯇꯣꯠꯁꯤꯟ ꯌꯥꯟꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯀꯔꯝꯅ ꯇꯧꯍꯜꯂꯣꯏꯗꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯦꯝꯁꯀꯤ ꯑꯣꯐꯤꯁꯇ ꯏꯌꯣꯜꯒꯤ ꯊꯧꯃꯤꯁꯤꯡ, ꯍꯦꯔꯤꯇꯦꯖ ꯀꯟꯚꯦꯟꯁꯟꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯤꯔꯦꯛꯇꯔ ꯁꯟꯖꯦꯟꯕꯝ ꯕꯤꯀ꯭ꯔꯝꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯇꯥꯟꯅꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗ ꯇꯧꯍꯩꯗꯕ ꯈꯔ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯏꯌꯣꯜꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯁ. ꯖꯣꯏꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫